ꯈ꯭ꯋꯥꯛꯁꯥꯡ ꯅꯪ ꯍꯨꯔꯥꯟꯂꯤꯉꯩꯗ ꯂꯣꯏ ꯎꯏꯅꯦ ꯀꯦꯃꯦꯔꯥꯗꯨꯃ ꯆꯥꯕ ꯂꯣꯏꯔꯦ ꯍꯥꯏ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩ ꯑꯃꯨꯛ ꯚꯤꯗꯤꯑꯣ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯑꯕꯅꯤ ꯉꯁꯤꯒꯤꯁꯤꯅ ꯆꯥꯕꯒꯤ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯑꯗꯣ ꯏꯟꯖꯥꯡ ꯃꯊꯦꯜ ꯇꯧꯕꯤ ꯅꯠꯇꯦꯗ ꯑꯩꯈꯣꯏ ꯌꯨꯝꯗ ꯑꯗꯨꯝ ꯑꯩꯅ ꯇꯧꯖꯔꯒ ꯆꯥꯕꯅꯤꯅꯅꯦꯀꯣ ꯑꯁꯤꯅ ꯏꯔꯣꯟꯕ ꯑꯃ ꯃꯊꯛꯇ ꯐꯗꯤꯒꯣꯝꯒ ꯇꯣꯅꯤꯡꯈꯣꯛꯀ ꯍꯥꯞꯄꯦ ꯁꯤꯅ ꯑꯩꯈꯣꯏ ꯃꯥ ꯏꯔꯣꯜꯂꯦ ꯑꯁꯤꯅ ꯖꯦꯅꯝ ꯕꯣꯔꯥ ꯑꯃ ꯁꯤꯅ ꯑꯩꯅ ꯍꯧꯔꯦ ꯑꯁꯤꯅ ꯑꯩꯈꯣꯏ ꯄꯨꯈ꯭ꯔꯤꯗꯒꯤ ꯐꯥꯕ ꯈꯕꯛ ꯃꯆꯥꯅꯤ ꯑꯗꯣ ꯑꯗꯨꯝ ꯃꯄꯨꯝ ꯑꯣꯏꯅ ꯑꯗꯨꯝ ꯑꯩꯅ ꯑꯗꯨꯝ ꯊꯣꯡꯉꯦ ꯍꯩꯕ꯭ꯔꯥ ꯍꯩꯇꯕ꯭ꯔꯥ ꯑꯩꯁꯨ ꯑꯗꯨꯝ ꯇꯧꯔꯕꯅꯦꯕ ꯁꯤꯒꯩ ꯑꯍꯦꯟꯕ ꯃꯊꯦꯜꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯁꯤ ꯑꯗꯨꯝ ꯆꯥꯗ꯭ꯔꯕꯅꯤ ꯑꯗꯣ ꯑꯩ ꯆꯥꯔꯒ ꯑꯩꯅ ꯍꯧꯕ ꯕꯣꯔꯥꯁꯤꯁꯨ ꯉꯥꯁꯤꯁꯨ ꯉꯥ ꯊꯣꯡꯕꯁꯤꯁꯨ ꯑꯩ ꯍꯥꯎꯔꯕ ꯌꯦꯡꯉꯒꯦ ꯏꯔꯣꯟꯕꯁꯤꯅ ꯑꯩꯈꯣꯏ ꯃꯥꯅ ꯉꯁꯤꯗꯤ ꯃꯣꯔꯣꯛ ꯄꯨꯔꯛꯇ꯭ꯔꯕꯅꯤ ꯑꯩ ꯃꯣꯔꯣꯛꯁꯦ ꯃꯣꯔꯣꯛ ꯆꯥꯅꯅꯦ ꯃꯣꯔꯣꯛ ꯆꯥꯃꯟꯅꯤꯡꯉꯥꯏ ꯀꯤꯔꯦ ꯃꯍꯤ ꯍꯥꯞꯇꯅ ꯊꯣꯡꯉꯤꯃꯦꯕꯀꯣ ꯃꯌꯥꯝ ꯑꯩ ꯆꯥ ꯉꯝꯒꯗ꯭ꯔꯗꯤ ꯈꯪꯗꯦ ꯑꯃꯁꯤꯅ ꯌꯥꯝ ꯆꯥꯎꯋꯦ ꯈ꯭ꯋꯥꯛꯁꯥꯡꯉꯦꯕ ꯁꯤꯗꯤ ꯀꯥꯞ ꯍꯦꯜꯂꯦ ꯁꯤꯁꯨ ꯆꯥꯎꯋꯤ ꯆꯥꯕ ꯍꯧꯔꯒꯦꯀꯣ ꯑꯩꯈꯣꯏ ꯃꯥꯁꯦ ꯅꯣꯡꯃꯨꯛ ꯆꯥꯃꯤꯟꯅꯁꯦ ꯑꯩ ꯆꯥꯗꯦꯕ ꯃꯥꯒ ꯆꯥꯃꯤꯟꯅꯔꯗꯤꯁꯦ ꯑꯩꯁꯦ ꯈꯔ ꯆꯥꯁꯤꯟꯒꯗꯕ ꯍꯦꯟꯅ ꯑꯁ ꯑꯃꯥꯡꯁꯦ ꯍꯧꯔꯝꯃꯤꯅꯦ ꯉꯥ ꯊꯣꯡꯕꯁꯦ ꯑꯩ ꯌꯥꯝ ꯍꯩꯔꯦꯕꯣ ꯃꯅꯝꯒ ꯅꯨꯡꯁꯤꯕꯅ ꯕꯣꯔꯥꯁꯤꯁꯨ ꯐꯖꯅ ꯍꯥꯎꯔꯦ ꯍꯥꯎꯔꯤꯁꯦ ꯀꯔꯤꯝꯇ ꯅꯠꯇꯦꯕ ꯖꯦꯅꯝ ꯕꯣꯔꯥꯅꯦꯕ ꯖꯦꯅꯝ ꯕꯣꯔꯥꯁꯤꯗꯤ ꯍꯥꯎꯇ꯭ꯔꯅꯦꯀꯣ ꯑꯁ ꯑꯗꯨꯅ ꯐꯖꯅ ꯍꯥꯎꯔꯦ ꯏꯟꯖꯥꯡ ꯌꯥꯝ ꯍꯧꯔꯝꯃꯤꯅꯦ ꯁꯤꯅ ꯏꯔꯣꯟꯕ ꯈꯨꯍꯥꯎ ꯑꯃꯅꯤꯕꯣ ꯑꯩꯁꯨ ꯍꯩꯔꯕꯅꯦ ꯊꯣꯡꯕ ꯑꯩ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯍꯧꯕꯗꯒꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯔꯦ ꯁꯣꯏꯔꯦ ꯑꯩꯈꯣꯏ ꯃꯥꯅ ꯑꯁꯣꯏꯕꯁꯦ ꯆꯨꯝꯗꯣꯛꯄꯤꯔꯦ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯕ ꯍꯧꯔꯛꯄꯗꯒꯤ ꯑꯩꯁꯦ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯈꯣꯠꯄ ꯇꯧꯕ ꯍꯧꯔꯛꯑꯕꯅꯤꯅ ꯏꯁꯥꯅ ꯇꯧꯕ ꯍꯧꯔꯦ ꯊꯣꯡꯕ ꯊꯥꯛꯄꯗꯣ ꯏꯁꯥꯅ ꯁꯦꯝꯖꯗꯣꯏꯅꯤꯅ ꯏꯁꯥꯅ ꯃꯑꯣꯡ ꯆꯥꯒꯗꯕꯗꯣ ꯏꯁꯥꯅ ꯍꯣꯠꯅꯖꯔꯦ ꯉꯁꯤꯁꯤ ꯊꯣꯡꯁꯤꯅꯤ ꯌꯥꯝ ꯍꯥꯎꯔꯦ ꯑꯁꯨꯝ ꯑꯩ ꯌꯥꯝ ꯍꯩꯔꯦꯕꯣ ꯑꯩ ꯕꯣꯔꯥ ꯍꯧꯔꯁꯨ ꯀꯣꯏꯅ ꯍꯧꯔꯦꯕ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯍꯧꯁꯦ ꯉꯁꯤ ꯑꯍꯥꯟꯕꯅꯤ ꯌꯥꯝ ꯍꯥꯎꯔꯦ ꯌꯥꯝ ꯍꯩꯔꯦ ꯇꯥꯏꯁꯦꯟ ꯆꯥꯛ ꯆꯥꯔꯕꯣ ꯇꯥꯏꯁꯦꯟꯁꯨ ꯆꯥꯛ ꯆꯥꯔꯦ ꯑꯩꯈꯣꯏ ꯃꯥꯁꯨ ꯆꯥꯛ ꯆꯥꯔꯦ ꯑꯩꯅ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯣꯏꯅ ꯁꯦꯝꯅ ꯆꯥꯔꯦ
ꯉꯁꯤꯗꯤ ꯑꯩ ꯀꯩꯅꯣ ꯇꯧꯗ꯭ꯔꯦ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯆꯤꯛꯇ꯭ꯔꯦ ꯏꯔꯣꯝꯕ ꯆꯥꯎꯔꯕꯅꯤꯅ ꯍꯟꯗꯛ ꯃꯣꯔꯣꯛ ꯆꯥꯃꯜꯂꯦ ꯃꯣꯔꯣꯛ ꯆꯥꯔꯔꯣꯏ ꯃꯌꯥꯝ ꯁꯨꯃꯥꯏꯅ ꯍꯧꯕ ꯕꯣꯔꯥꯁꯤꯅ ꯃꯍꯥꯎ ꯃꯥꯟꯅꯗꯦ ꯏꯔꯣꯟꯕꯁꯤꯅꯅꯦ ꯇꯣꯅꯤꯡꯉꯣꯒ ꯐꯗꯤꯒꯣꯝꯒ ꯃꯊꯛꯇ ꯁꯣꯏꯗꯔꯦ ꯏꯁ ꯃꯍꯥꯎꯁꯦ ꯃꯥꯟꯅꯗ꯭ꯔꯦ ꯑꯗꯨꯅ ꯁꯤ ꯆꯥꯕ ꯂꯣꯏꯔꯦ ꯍꯩꯔꯦ ꯑꯩ ꯍꯩꯔꯦ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯊꯦꯜꯁꯤꯡꯁꯦ ꯑꯩꯅ ꯄꯥꯝꯖꯕ ꯃꯊꯦꯜ ꯍꯥꯏꯗꯨꯅꯤ ꯑꯩꯅ ꯃꯤꯅ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯒ ꯁꯦꯝꯕ ꯎꯔꯒ ꯑꯩꯅꯅꯦ ꯑꯩꯈꯣꯏ ꯃꯥꯗ ꯍꯥꯏꯕ ꯑꯩꯁꯨ ꯁꯨꯃꯥꯏꯅ ꯉꯥ ꯃꯄꯨꯝ ꯊꯣꯡ ꯑꯝꯇꯪꯗꯤ ꯑꯩ ꯇꯧꯅꯤꯡꯉꯦꯅ ꯉꯁꯤ ꯇꯧꯕ ꯐꯪꯖꯔꯦ ꯕꯣꯔꯥꯁꯨ ꯁꯨꯃꯥꯏꯅ ꯍꯥꯞꯅ ꯑꯩ ꯆꯥꯒꯦ ꯈꯜꯂꯤ ꯇꯧꯕ ꯐꯪꯖꯔꯦ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ ꯃꯥ ꯍꯧꯖꯤꯛꯁꯦ ꯄꯨꯡ 6:30 7ꯀꯤ ꯃꯅꯨꯡꯒꯤ ꯃꯇꯝꯅꯦꯕ ꯑꯗꯣ ꯑꯩꯅ ꯑꯩꯈꯣꯏꯗꯤ ꯆꯥꯡꯉꯟ ꯊꯣꯡꯉꯦꯕ ꯑꯗꯣ ꯑꯩꯅ ꯁꯤ ꯂꯣꯏꯊꯣꯛꯑꯕꯅꯤꯅ ꯁꯤ ꯑꯩ ꯑꯗꯨꯝ ꯄꯣꯠ ꯆꯩꯁꯦ ꯑꯩꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯟꯅ ꯂꯣꯏ ꯂꯣꯏꯔꯦꯗꯅꯀꯣ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯆꯥꯔꯕ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕꯗꯒꯤ ꯑꯩ ꯇꯧꯕꯒ ꯇꯜꯂꯛꯇ꯭ꯔꯦꯕ ꯉꯁꯥꯏ ꯚꯤꯗꯤꯑꯣ ꯁꯦꯝꯅꯤꯡꯕꯗꯨꯅꯅꯦ ꯉꯁꯤꯅ ꯀꯔꯤ ꯊꯣꯡꯕ ꯍꯌꯦꯡꯅ ꯀꯔꯤ ꯇꯧꯕ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯑꯩꯉꯣꯟꯗ ꯑꯗꯨꯒꯤ ꯋꯥꯈꯜꯗ ꯑꯗꯨꯝ ꯐꯥꯎꯕꯗꯣ ꯑꯩꯁꯦ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯟꯕ ꯌꯥꯝꯅꯁꯨ ꯊꯦꯡꯗ꯭ꯔꯤ ꯄꯪꯂꯥꯝꯁꯨ ꯂꯥꯝꯗꯦ ꯆꯥꯕꯁꯦ ꯉꯝꯃꯣꯏꯗ꯭ꯔꯥ ꯈꯟꯕ ꯑꯗꯨꯝ ꯆꯥꯁꯜꯂꯤꯕꯣ ꯑꯩꯁꯨ ꯉꯥꯡꯉ ꯑꯗꯨꯝ ꯆꯥꯁꯟ ꯈꯪꯍꯧꯗꯦꯕꯣ ꯃꯤꯅ ꯈꯜꯂꯝꯒꯅꯤ ꯑꯩꯁꯦ ꯁꯨꯝ ꯆꯥꯕꯣꯔꯦꯅ ꯑꯩ ꯏꯆꯥꯅꯨꯁꯨ ꯁꯨꯃꯥꯏꯅꯗꯤ ꯆꯥꯗꯦꯕꯣ ꯑꯗꯣ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯁꯦꯝꯕ ꯃꯇꯝꯗꯗꯤ ꯑꯗꯨꯝ ꯃꯌꯥꯝꯒ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯝ ꯆꯥꯁꯟꯕ ꯉꯝꯃꯦꯕ ꯆꯥꯒꯤ ꯈꯪꯍꯧꯗꯦꯕ ꯍꯥꯎꯁꯨ ꯈꯤꯇꯪ ꯍꯥꯎꯏꯅꯦ ꯍꯟꯗꯛ ꯃꯔꯛ ꯑꯩꯅ ꯇꯧꯖꯔꯨ ꯈꯨꯗꯤꯡꯒꯤ ꯑꯗꯨꯝ ꯍꯥꯎꯕꯁꯦ ꯑꯣꯏꯕꯅꯦ ꯉꯁꯤ ꯉꯥꯁꯦ ꯈꯕꯛ ꯍꯥꯏꯔꯝꯃꯤꯒ ꯍꯥꯏꯅ ꯑꯗꯨꯅꯤꯗꯣ ꯑꯩꯈꯣই ꯃꯥꯅ ꯑꯩꯈꯣꯏ ꯉꯥ ꯊꯥꯗꯗꯦ ꯄꯨꯈ꯭ꯔꯤꯗ ꯉꯥ ꯌꯥꯝ ꯂꯩꯇꯦꯕ ꯑꯩꯈꯣꯏꯅ ꯉꯥ ꯊꯥꯗꯗꯦ ꯑꯗꯣ ꯈꯪꯗꯦ ꯀꯃꯥꯏꯅꯣ ꯈꯪꯗꯦ ꯃꯥ ꯈꯣꯏ ꯆꯣꯞꯄꯗꯅꯦ ꯂꯛꯂꯛꯏꯕ ꯂꯛꯂꯛꯑꯃꯤꯅ ꯃꯇꯥ ꯆꯥꯔꯦꯅ ꯃꯌꯥꯝ ꯁꯤꯅꯤ ꯁꯨꯃꯥꯏꯅ ꯉꯥ ꯃꯄꯨꯝꯁꯦ ꯄꯨꯂꯞ ꯊꯣꯡꯕꯁꯦ ꯃꯌꯥꯝ ꯌꯨꯝꯗꯁꯨ ꯑꯗꯨꯝ ꯇ꯭ꯔꯥꯏ ꯇꯧꯕꯤꯌꯨ ꯃꯍꯥꯎꯁꯦ ꯈꯔ ꯈꯦꯠꯅꯩ ꯑꯍꯦꯟꯕ ꯃꯍꯥꯎ ꯑꯃ ꯌꯥꯎꯏ ꯏꯁꯥꯅꯒ ꯆꯥꯅꯤꯡꯂꯒ ꯇꯧꯖꯔꯗꯤꯕꯣ
ꯑꯃꯨꯛ ꯃꯥꯟꯅꯗ꯭ꯔꯥ ꯑꯍꯦꯟꯕ ꯑꯗꯨꯝ ꯌꯥꯎꯔꯦ 이제는 남자 누시해 ꯉꯁꯤ 이제 likꯇꯛ ꯇꯧꯅ ꯑꯝꯇ ꯆꯥꯔꯦ ꯃꯌꯥꯝ ꯌꯥꯎꯗꯕꯅ ꯃꯔꯛꯇ ꯊꯥꯡꯒꯠꯄ ꯌꯥꯔꯦꯕ ꯀꯣꯇꯥꯁꯦ ꯌꯥꯝ ꯈꯣꯡꯉꯤ ꯃꯌꯥꯝ ꯆꯥꯕ ꯂꯣꯏꯔꯦ ꯑꯃꯠꯇ ꯆꯤꯊꯗꯅ ꯆꯥꯕꯅꯤꯗ ꯑꯩꯁꯦ ꯄꯥꯝꯃꯨꯕ ꯂꯦꯃꯟꯕꯗꯣ ꯄꯥꯝꯃꯨꯏꯕ ꯍꯩꯇꯕꯩꯅ ꯑꯩꯅ ꯌꯥꯝ ꯁꯨꯃꯥꯏꯅ ꯊꯣꯡꯕꯁꯦ ꯑꯩꯁꯨ ꯈꯪꯗ꯭ꯔꯤꯕ ꯃꯄꯨꯝ ꯑꯣꯏꯅ ꯊꯣꯡꯗꯣꯏꯁꯦ ꯌꯥꯝ ꯋꯥꯅ ꯉꯥꯒꯁꯦ ꯃꯄꯨꯝ ꯉꯧꯕꯩꯅ ꯊꯥꯎꯒꯁꯦ ꯌꯥꯝ ꯍꯥꯞꯅ ꯉꯧꯅ ꯇꯧꯖꯔꯤꯃꯦꯕꯀꯣ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯔꯒꯗꯤ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯩꯈꯣই ꯃꯁꯦꯟ ꯑꯃꯅ ꯑꯃ ꯁꯞꯄꯣꯔꯠ ꯇꯧꯅꯁꯤ 가루도 불안정해. Nâng nói bài gì nhỉ? Anh có hàng có thịt ra bạn người mà lấy ra. 장으로봐 nga uhumnine nga uhumdo zaman gaina ai khaijalami me do ani ta puthore mi bora manga ra bora mari ra manga ra 이러면서 로에 자토이 미사서 베자미미네 하우자디 시 자방가 뭐이바 하우버기 인자리미지 이사나 짜닝나 tꯧꯖꯕ ꯍꯥꯏꯁꯦ ꯃꯥꯟꯅꯗꯦꯀꯣ ꯑꯍꯦꯟꯕ ꯃꯍꯥꯎ ꯑꯃ ꯊꯣꯛꯏ ꯀꯣ ꯇꯥꯁꯟ ꯌꯦꯡꯁꯤ ꯑꯩꯉꯣꯟꯗ ꯊꯣꯡꯉꯥꯡꯗꯣ ꯍꯥꯏꯃꯤ ꯃꯥꯏꯁꯦ ꯊꯣꯡꯉꯥꯡꯗꯣ ꯄꯤꯗꯦ ꯍꯥꯏꯅ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯑꯩꯈꯣꯏ ꯃꯥꯅ ꯊꯣꯡꯉꯥꯡꯗꯣ ꯄꯤꯗꯦ ꯍꯥꯏꯕ ꯑꯗꯨꯒꯤ ꯃꯥꯁꯦ ꯂꯥꯏꯃꯤ ꯑꯩꯉꯣꯟꯗ ꯑꯃꯨꯛ ꯍꯥꯡꯗꯣꯛꯑꯦ ꯃꯌꯥꯝ ꯆꯥꯕꯁꯨ ꯂꯣꯏꯁꯜꯂꯦ ꯍꯥꯎꯁꯨ ꯌꯥꯝ ꯍꯥꯎꯔꯦ ꯑꯝꯇ ꯂꯦꯝꯗ꯭ꯔꯦ ꯍꯥꯏꯕꯁꯦ ꯁꯤꯁꯨ ꯂꯣꯏꯔꯦ ꯆꯥꯎꯔꯕ ꯉꯥꯅꯤꯀꯣ ꯉꯁꯥꯏꯁꯨ ꯑꯁꯤꯁꯨ ꯂꯣꯏꯔꯦ ꯑꯗꯨꯗꯤ ꯁꯤ ꯆꯥꯁꯟꯕ ꯂꯣꯏꯔꯕꯅꯤꯅ ꯚꯤꯗꯤꯑꯣꯁꯨ ꯂꯣꯏꯁꯜꯂꯦ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯤꯌꯨ ꯂꯥꯏꯛ ꯇꯧꯕꯤꯌꯨ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯅꯧꯕ ꯃꯤꯅ ꯉꯁꯤꯗ ꯊꯦꯡꯅꯕ ꯑꯣꯏꯔꯒꯁꯨ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯗꯤ ꯀꯥꯎꯔꯅꯨ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯜꯂꯒꯦ ꯆꯥꯕꯁꯨ ꯄꯨꯡꯇꯦꯡ ꯇꯦꯡꯉꯦꯁꯦ ꯑꯩꯈꯣꯏ ꯀꯥꯂꯨꯁꯨ ꯆꯥꯔꯃꯤꯅ ꯃꯥꯁꯨ ꯆꯥꯒꯦ ꯍꯥꯏꯗꯦꯕ ꯂꯣꯏ ꯆꯥꯅ ꯂꯣꯏꯔꯦ ꯑꯩ ꯏꯁꯤꯡꯐꯧ ꯊꯛꯇꯦ ꯏꯁꯤꯡ ꯊꯛꯇꯅꯦ ꯑꯩ ꯑꯁꯤ ꯂꯣꯏ ꯆꯥꯔꯤꯃꯤꯁꯦ ꯌꯦꯡꯉꯨ ꯃꯌꯥꯝ ꯑꯩ ꯀꯌꯥꯝ ꯆꯥꯕ ꯉꯝꯗ꯭ꯔꯁꯤ ꯌꯦꯡꯉꯨ ꯆꯥꯕ ꯂꯣꯏꯔꯦ ꯉꯥ ꯃꯀꯣꯛ ꯑꯅꯤꯁꯦ ꯌꯦꯡꯉꯨꯁꯦ ꯁꯔꯨꯇ ꯉꯥꯏꯔꯦ ꯑꯩ ꯁꯔꯨꯇ ꯎꯔꯒꯗꯤ ꯉꯥꯁꯦ ꯎꯕꯗ ꯀꯤꯕꯅ ꯂꯣꯏꯔꯦ ꯁꯣꯝꯗꯗꯤ ꯑꯩꯅ ꯆꯥꯈꯤꯕ ꯃꯌꯥꯝꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯦꯝꯖꯕꯅꯤ ꯉꯥ ꯊꯣꯡ ꯈꯣꯠꯅ ꯏꯔꯣꯟꯕ ꯕꯣꯔꯥ ꯇꯧꯅ ꯆꯥꯅ ꯃꯌꯥꯝꯗ ꯚꯤꯗꯤꯑꯣꯁꯦ ꯃꯊꯪ ꯑꯅꯧ ꯑꯅꯧꯕ ꯑꯗꯨꯝ ꯅꯣꯡꯃꯒꯤ ꯑꯩꯅ ꯉꯝꯖꯕꯗꯣ ꯃꯌꯥꯝꯗ ꯎꯠꯆꯕꯅꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯅꯨꯡꯁꯤꯕꯤꯌꯨ
ꯑꯁꯤ ꯍꯥꯏꯔꯒ ꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯜꯂꯒꯦ ꯕꯥꯏ ꯕꯥꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯐꯥꯎꯕ ꯌꯦꯡꯕꯤꯕꯒꯤꯗꯃꯛꯇ ꯁꯅꯥꯅ ꯏꯀꯣꯛ ꯅꯣꯟꯅ ꯈꯨꯔꯨꯝꯖꯔꯤ